ngasi phongkhiba tongan pause singda yaukhiba pausing amadi social media da phangba pau khara update buduna lakjari ahanbada baroiba pau athauba singi numit palanga mari lenhana thado inpina miyamda karigumu wafam khara thamlakre yawal lanmi singna phongdorakpa wafam singa loinana RK production gi update naga gi update na naga singi khongjang changsinnaba sem chaba hokre hairi Arambai Tengol gi update su puduna laksabaga loinana AKYVO na irang sagada bokona ba laibak thibani haina KCP na phongdorale Churachandpur da mangkhiba Assam dagi labor ama umang dagi si na phangkhre truck na thomba dagi siba yana choklabi nupi ama punsi kanbak namkhre German natraga Tiger Road sembada Forest Department dagi ayaba lokhibara haina pikna hanglakli MLA singna mathau masak khangdabana India gi lusingba singna Manipur usittabani phongdokre mathang sahi dagi di August 13 da yumthong khudingda amuwa firal chingkhapiyu haina RK Sanayaima Meghena phongdorakre Chief Minister Ngapigani former Chief Minister Birena political ideology khenarabasu imalebak kidamak amato oina punna thabak tongina si phongdokre lebak kidamak thawai thakraba singdi kanagi su mikha pon kide mikha polibadi hingoriba singni haina mukona phongdokre Hawjik pau sandongna pijari Thado NP Manipurna 13 August ka mari leinana wafam khara thamlakli ing kumja lising ama chanipal marifu tramathoi Anglo Manipur War da thawaina pontha pikhraba masak khanghoba amadi masak khanghodraba athauba singi mafamda awangba thaki ikai khumnaba utpaga loinana athauba singna ngaklamba iramdam Manipur narol da changsilakpa mafam marang khangdaba phurup amatana kaihanba ngamloi athauba singna yalamba thamlamba liklamda haurakliba aikhoina iramdam ima Manipur gi ikai kumnaba dignity ngakna chatsi khantha haudaba mikup kharada aranbada khong thanglurabasu haujikti imalebak Manipur kaiba yaroi haiba phire punna lominarasi nungsiba ikai khumnaba thajanaba pummana mang thaduna athauba singi Thauna Lingjel Matou Tamduna Ima Manipur Ngakminasi Haina Thado NP Manipur gi President M. James Thadona Khuyek Piduna Thadokpa Chirolna Phongdorakli Aroibada Long Live Indigenous People Long Live Manipur Haina Makha Tarakli Makha Tarakpa Update ta Aina Thingraba Lalolup Ningtam Yawolgi Lanmi Khaidemba Khanganbagi Posta Asumna Thagalagli Asuk thina ot nairiba chamjaraba miyoi kaya hatkraba aikhoibu tumit kangum khalliba India ki phiral adubu momon nokna pairaga isai saktuna harauna haina humna pahelaga paiduna puriba nahakpu ubada tasengna angakpa phawi tasengna aikhoisi yaknaba masak khangdaba ngamdrabarane British Empire ga thauna fana lanthengna kiba mikha ponba pamdaba aikhoigi ngasidi minai oina leiba kuimalaktana hainarakpagum tawre lamdamsigi aikhoina mapuni ningsingdre haiba yai haina nungaitana post tawrakli makha tarakpa update RK production gi official Facebook account da asumna post tawrakli British Singh Hankibadi Chahi Humbudra Taret Hele Adubu Makhoigi colonial mindset amadi divide and rule di Haujiksu Lamdam Asida Yamna Pamjana Makha Chathari Chumi natraga lali comment phongdokpirau haina asumna post tawrakhi Makha tarakpa Naga Singh update ta Lengaki Maikaidagi Pikhiba Thajaba Thabakta Onthoraktriba Phawba Naga Singna Hanadagi Akanba Mongda Khongjang Changsinnaba Sem Chaba Loikre Hairi Ningsingba Yabadi Foothill Naga Coordinating Committee na Naga area da Kuki Changba Thingba Nagagi Lam Phawraga German Tiger Road Semba Yadaba Naga area da Kuki Su Group ki designated camp Saba Yaroi Haina Changsillamba Khongjang Adubu Lengaki Maikaidagi Tha Asigi August 3 Lengaki Mihut Singa Naga Lusingba Singa Wari Sanaduna Point Ahumda Yanaba Purakhibadagi Naga Singna Changsillamba Khongjang Adu Handokibani Lengakna Naga da Pikiba Thajaba Point Ahum Adudi Ahanbada Kukina Tiger German Road Sembada Lengakna Ayaba Pikiba Leite Yengsillaga Action Logani Haina Pikiba Thajabani Anisubada Naga area da Kuki Su Group ki designated camp sabagi thabaksing ningthina yengsinbaga loinana atopa mafamsingda hongdokhanbagi thabaksing paikhatgani aduga ahumsuba aroiba point da popi thariba mafamsing nauna survey tawduna takthokpa hariba point ahum asida yanaba purakpadagi Naga singna changchilamba khongjang handokhibani makha tarakpada Arambai Tengol gi update ta korongan ba khumanna asumna post tawrakle namchilamba puwari phakdokani Kanana IPS Lauthoknaba che thaki
कनाना मर्जर एग्रीमेंट तौनबा निंगथौबु ओटखी कनाना युमनाम लेकाइदा जेल सादुना निंगथौगी मीसिंगबु फा पुंदुना पुल्लगा थमखी शिलोंग दा फाजिंदुना थमखिबा निंगथौबु सोई तौनबा थेंबा कना लाकी हाइना हंगकपगा लोइनना मखा तारकपदना तेंगोलोई सिंगदा अइना हाइनिंगबदी कानादबदा ओनसिन गनु अखोगी तौगदब थबक थौरमदा माइ ओनसिनसी मैतै मसेल हुनबदा अखोई यावगुमसी अखोइदा थीना nganglakpa थबकना उतसी मराई इकाई जरकनी अपिकपा वाखल मचा खनगुमसी अखोगी विजन यामना चावी हाइना असुमना पोस्ट तौरखी हौजिक पाउचेगी पाउसिंग अमुक संदोंना पिजरी मसाना मसाबु CSO नि हाइजबा AKYBO को लुप अमना हौजिक ZRA गा खुसमनरगा क्वामनागी कारबार चाउना तौरिबा क्वाक्तादगी मसाना मसाबु इस्लामिक स्कॉलर निसु हाइजबा MD खालिद हाइरिबा मियोय असिगी मराल सिंह कुपसिंदुना कंगलेपाकी ओइबा इरांग सागतनबा होनरकलिबसी यामना लाइबक थीबनी तसेंगबदी MD खालिद हाइरिबा मियोय असि क्वामना योंदुना इस्लामिक लोगी मायोक्ता लेबा मियोय अमनी हाइबा याई हाइना KCP Information and Public Relation Department की Secretary M पुंसीबा मैतेना थादोपा चिरोल न खंगलगली चिरोल असिना मखा तारदुना कुरानदा क्वामना खक्ता योनबसी हारम ओई हाइद्रगसु महांगना योलिबा क्वामना अदुना जरदा हिदाकमना हाप्तुना निशा ओइना हक्चांगदा सोगनबा याबा मोंगदा मियामना चानै हाइबा खंगना योनबनिना महाकी क्वामनागी कारबार असि हारमनी हाइबदा येननिंगाई लेते मसिगिसु मथक्ता महांगना आइजोल फाउदुना चुराचानपुर तमना क्वामना पुरकलिबसी ZRA दा पैसा मयाम अमा चांग नाइना पीरगा तौबनी हाइबसी मयेक सेंगलबा वाफमनी MD खालिद ना लुचिंगबा अमसुंग ZRA गा खुचमनदुना क्वामनागी कारबार तौरिबा सिंडिकेट असिदगी निंगथौजम बिजेन कुमार एलाइस रोबेन महाक मसानसु क्वामना लौदुना योले हाइबसी पाउसे सिंगदा फोंगनकिबा लैरे MD खालिद हाइरिबा मियोय असी क्वामना कारबार खक्तन नतना अतोपा हिरम कयादसु ZRA गा यामना नगनबा मरी थमी हाइबसी मियामना लोइना खंगबिरबा वाफमनी AKYBO हाइरिबा ग्रुप असिना MD खालिद हाइरिबा मियोय असिगी नुंगी ओइबा असेंगबसिंग थिदोकनबा होनबगी महुता महाकी मिचंग चंगदुना येलोंगैदगी नुंसी चानना लैमिनारगलिबा मैतै अमदी मितै पांगल कम्युनिटी अनिगी कैदौंगैदा तत्लरोइदबा मरीबु करिसु लैतना फोंदोरकपसी यामना लाइबक थीबनी नाकल अमरोमदा निंगथौजम रोबेन हाइरिबा मियोय असिना महाकी दुकानदा नोंमै कापसिलंबा थौदोका मरी लैनना KCP ना लुपा लाख मंगागी डिमांड तौरखिबा लई हाइबा वाफम अदु अरानबनी महाकना ZRA गा खुचमनरगा MD खालिद ना लुचिंगबा सिंडिकेट की डिस्ट्रीब्यूटर ओइरंबगी पेनाल्टी ओइना चेंगबोरा मंगा मितै कुकी लान असिना मरम ओइरगा सोखिबा रिलीफ कैंप सिंगदा लैरिबा अमदा डोनेट तौनबा महाकी लोइनबी अमसुंग मेरा पाइबीगी मिहुत अमदा खंगनखिबदी लैखी पोलिट ब्यूरो स्टैंडिंग कमिटी की मखादा लैबा KCP ना लनाई मियोय अमतदा सेल की डिमांड तौबगी अयाबा लैते मरम अदुना कनागुंबा KCP की मिंग सिजिनदुना लनाई होम इंडिविजुअल डिमांड तौबा लाक्लबदी मियोय अदु कैरोय लेकाई की क्लब दा खुचमनरगा फादुना सिंगाइबा की ओइबा वायल चथनबा KCP की माइकैदगी खंगल्ली हाइना चिरोल असिना मखा तारगली हौखिबा चयोल अनिरोम की ममांगदा चुराचानपुरदगी मांगखिबा आसामदगी लेबर अमा डिस्ट्रिक्ट अदुमकी उमंग अमदगी सीना फंगले हाइरी पुलिस की पावना हाई सीना फंगलबा लेबर अदुगी ममिंगना दुभद्रा हजारिका सही 53 कौई मियोय असि चुराचानपुर डिस्ट्रिक्ट फावरगा चलिबा नेशनल हाईवे 102 सेम साबगी थबक तौरिबा भारत इंफ्रा प्राइवेट लिमिटेड की मखादा लेबर ओइबा मिशकनी महाकी असिबा हक्चांग अदु ngarang लेबाक पोकपा नुमित की नुंगथिलदा चुराचानपुर टाउन दगी किलोमीटर 33 रोम चलगा लेबा सिंहाट पुलिस स्टेशन की मनुंग चनबा सोवा हजाव अमसुंग जाबेलै विलेज अनि की लोनबा उमंगी सरुक अमदगी फंखिबनी मियोय असि हौकिबा चयोल अनि रोम की ममांगदगी मांगख्रे हाइना कंपनी असिगी ममांगदा कंपनी असिदगी पुलिस दा कंप्लेंट फाइल तौरकपदगी लॉ इन्फोर्समेंट एजेंसी सिंग अमदी खुंजा सिंग लोइनना महागी खोंगुल लीदुना लाखिबनी लोइनना ngarang nungthil asiba hakchang oina phangkhibani leikhidravagi hakchang adu postmortem gi damak mafam adudagi lokhatlaga churachanpur gi mokta thamkhre thadok asigi matangda police na case ama lokhatuna meyoy asi matau karamna sikhibano haibagi matangda investigation chathaba hokre खोंजेल यांगना थौरकपा ट्रक अमना थोंबदगी फिबम थीना सोलबी नुपी अमा फरीदाबाद की अमृता हॉस्पिटल दा 19 लक सर्जरी तौरब मतुंगदा पुंसी कनब ngamkhre मसागी सही 53 सुरबी पिंकी मोनित तालुदार कौबा गुवाहाटी दगी नुपी अदु
हौखिबा जनवरी 10 दा ट्रक अमना थोंबदगी फिबम थीना सोकपगा लोइनना हक्चांगी तोंगान तोंगानबा सरू अमदी टिशू पुनमक अमांग अता थोखे तोंगान हॉस्पिटल कयादा लायेंगनबा पुखतलुबदा लायेंग बिरक्तबदगी जनवरी 15 दा अमृता हॉस्पिटल दा पुखतुना लायेंगी हॉस्पिटल अदुदा सीनियर कंसल्टेंट डॉक्टर शिखा गुप्ता अमसुंग महाकी टीमना खुदकता लायेंग चथबगा लोइनना थंगनब नुमिता ऑपरेशन मकल 19 पांथोकी डॉक्टर सिंगना निंथिना लायेंगबदगी फिबम थीना सोक्तुना सीबा याबगी फिबमदा लेरुरबी सोक्लबी नुपी अदु ngасidi फिबम फगलतुना मसा मथंदा चटप ngamle अमसुंग मयुमदा हनख्रे हाइरी स्टेट असिगी तंपाकी मफम कयादा लैबा रिजर्व फॉरेस्ट डिपार्टमेंट मियाम चंगबा थिंगलिबा असि लौखतलिबा अदुगुम कुकी खुलाई पाइबसिंगना जर्मन रोड अमदी टाइगर रोड सेमगनी हाइना थोकलकलिबा खोंगथांग असिदा फॉरेस्ट डिपार्टमेंट के अयाबा लौखिब्रा हाइना पीस एंड इंटीग्रिटी कमिटी क्यामगई पिक की कन्वेनर CH मेघचंद्रना फोंदोरगली वाफम असी पिक अमदी ऑल क्यामगई नुपी चौखत थौरांग लुप अनिना सिंदुना क्यामगई मयाई लेकाइदा लैबा मसाइबुंगो खागेंबगी लाइबुंगदा पांथोकिबा पैट्रियट्स डे की थौरांदा फोंदोखिबनी तोंजाओ स्कूल क्यामगई आइडियल हाई स्कूल प्रीमियर इंग्लिश स्कूल अमदी RM स्कूल क्यामगई की महिरुइसिंग सरुक यादुना पांथोकिबा थौरम अदुदा मेघचंद्रना मखाताना हाई इपा इपू सिंह अदुना अपुनबा मणिपुर अमगी वकलोनगा लोइनना छागतजरम मणिपुर असि हौजिकी लुसिंगबा सिंह असिदा पांगल थौना अदुमक चेलहन्निंगी कुकी मिलिटेंट सिंगा चनमिनरिबा सु असि मखा सांगथबा यारोय हाइबा मियांगी वारेप अदु पार्लियामेंट सेशन दा पुगतुना खनहन्निंगी मांगना मखाताना मुका हाई तंपाकी मफम कयादा लैरिबा रिजर्व फॉरेस्ट की मफम सिंगदा फॉरेस्ट डिपार्टमेंट ना मियाम चंगबा थिंगलिबा असिगुम पिकना मपुंग फाना सौगली अदुबु जर्मन रोड अमदी टाइगर रोड सेमगनी हाइना होनरगलिबा असिदा फॉरेस्ट डिपार्टमेंट के अयाबा लौखिबिरा नत्रगा मकोइना पोपी थारिबा फॉरेस्ट की लमसिंग असि फॉरेस्ट डिपार्टमेंट ना यंगसिनबगी मथौ तौदबरा हाइबसी अचोबो वाहंग अमा ओइ मसी लेंगाक नत्रगा मरी लेनबसिंगनसु मियाम खंगना पाखुम पिफम थोई ऑल क्यामगई नुपी चौखत थौरांग की प्रेसिडेंट M सोबिताना हाई अथौबसिंगना कथोखिबा असिगुमना ngасigi मिरोल असिनसु इमा लेबाकीदमक कथोकपा ngambagi वखलोन चेनबा मथौ ताई मरम असिना मखोइबु इकाई खुमनबा उतुना मखोइगी वखलोन अदुबु मतौ तमहौनबा थौरम असि पांथोकपनि मथंगी ओलक चहीदगी 18 सुबा अगस्त अथौबसिंगी नुमित असिबु निंगसिंगबा ओइना लमदम असिगी युमथोंग खुदिंगदा अमुबा फिराल चिंखतुना तुंगी मिरोलदा पाउजेल पीरेसी हाइना UNLF की हानगी चेयरमैन RK मेगन एलाई सना याइमना फोंदोखरे वाफम मसी अथौबसिंगी नुमित का मरी लेनना इचम याइचम पार्टा लेबा बीर टिकेंद्रजित के मुंगफमदा हाइकत लेकत तंबगी थौरंगा मरी लेनना मेगेना पाउमिसिंगदा फोंदोखिबनी महांगना हाई कुमजा लिसिंग चनिपान मरिपु 13 दा थोकिबा थौदोकसिंग असि मणिपुर की पुवारी ख्वाइदगी मरु ओइबा तांककसिंगी मनुंगदा अमनी थौदोक अदुगी निंगसिंग थौरम ngасidi स्टेट असिदा अमसुंग यतै अतोपा स्टेट खरादा ऑर्गेनाइजेशन अमदी लनाई मियोइसिंगना सिल्लगा पांथोकनरे लोइनना स्टेट फंक्शन अमा ओइनसु मणिपुर ददी पांथोकले नुमित असिगी हौदोकपदा यकाइरोल ओइना सकनरिबा पारी इमोम समू पांगलबा हारिबा इसै असि हौखिबा कुमजा 1958 दगी थौरम असिदा छकनबगी दमकता सेमखिबनी मांगना मखाताना अमुक हाई थौरम असि पांथोकपगी नुंगी ओइबा वाहनतोक असि तुंगी मिरोल सिंगना ममुत ताना खंगलंबा मथौ ताई लोइनना इपा इपु सिंगी कथोकपा अमदी थौना लिंजेल सिंग अदुबुसु ngасigi मिरोल असिना तुंगदा लाकदबा मिरोल सिंगदा मरिक चुमना लिबिरंबा चंगली ngасigi दमक लाकदोरिबा चही सिंग असिददी 13 अगस्त युमथोंग खुदिंगदा अमुबा फिराल सिंखतुना थौरम पांथोकमिनसी हाइखी मणिपुर हौकिबा कुमजा 1974 मतम अदुगी ब्रिटिश लानमीसिंगा चोकनाबा लानफमदा थवाई कटख्रबा लमदम असिगी अथौबसिंगी मफमदा मियामना हाइकत लेकत तमदुना इकाई खुमनाबा उठखरे मपुंग ओइबा थौरम मणिपुर की गवर्नर अमदी MLA सिंगना सरुक यादुना यास्कुल जामास्थान दा लैबा हिचम याइचम पाता पांथोकी गवर्नर अजय कुमार भल्ला हानगी चीफ मिनिस्टर नोंथोंबम बिरेन MLA सिंग अमदी लेंगा की ऑफिशियल कयाना सरुक यादुना अयुक पुंग निपाल ताबा मतमदगी हौरगा पांथोकीबा थौरम अदुदा हिचम याइचम पाता लैबा बीर टिकेंद्रजित की मोंफमदा लैसु कतुना इकाई खुमनब उठखी मदुगी मदुंग कोनुंग ममांगदा लैबा थंगाल जनरल की लोइसंगदसु हाइकत लेकत तमदुना अमदी गन सेलूट पीदुना इकाई खुमनबा उठखी मसिगी तुंगदा नुंगथिल गवर्नर अमदी अतै लुचिंगबसिंग यावना कंगला उत्रा ममांगदा अमसुंग फैदाबुंगदा लैबा शहीद मिनरदा हाइकत लेकत तमखी लोइनना मफम अदुदसु गन सेलूट पीदुना इकाई खुमनबा उठखी तुंगदा 1973 की निंगतम लान अदुदा
Kalapani hairaga khangnaba hawjikna Andaman and Nicobar Island hairiba mafam asida loi thakiba athauba singi ningsing khubamdasu haikat lekat tamki hicham yaisam pata leiba Bir Tikendrajit ki mongpamda haikat lekat tambagi thorom aduga mari leinana pongmi singda wangangladuna hanagi Chief Minister N Biren hai aikoi khudingmaki political gi ideology amadi wakhalon sing manadaba leirabasu Manipur gi apunbagi saktam kannabagi damakta amata oina punna thabak tawminaba mathau tai Madutada lamdam asida tangdu leitabasu purakpa ngamgani state asida popular government ama hauji oina leitrabasu MLA singna governor amadi bureaucrat singa toina mifam pangthuktuna state asida tangdu leitaba puraknaba yamna kanna honari masi tangdangba ama leitriba phawba adumak makha chathagi gani makha tana phongdokpada leikidraba athoba Bir Tikendrajit Thangal General Maharaj Kulachandra amadi atai athoba sing aduna maithiragani khangna British ka lan choknaram leba adu aikoina khak laina loba chumloi masi tungi mirol asinasu mamut tana khangpham thoi aikoigi thongna lingjel adubu aikoi pumna magna matou tamduna tung koina chawkhatpa nungaiba yaifaba tangdu leitaba lamdam ama oiminanaba honaminasi haiki Manipur gi ningtamba ngaknabagi lanphamda thawai thakraba athauba singdi kanagisu mikha pon khide mikha polibadi matam aduda hinghoriba miyamduni haina amuko gi president Phairoijam Nando Luwangna phongdokre amuko amadi Thangmaiban United Clubs na sinduna Thangmaiban Chairau singda leiba athauba singi khubamda chama kunthra mari suba athauba singi ningsing numit thawrangba Mari Lenana, Thoromaduda Amugogi President Phairoijam Nando Luwangna Luchingduna Lup Kayada, Luching Basing Yauna, Miyamna Athok Basing Mapomda Hikat Legat Tamnaki, Thoromaduda, Tripura Dagi Lakpa Sahitya Academy New Delhi gi board members who ODB, Manipuri Literary and Culture Forum gi Tripura gi advisor, Khoisnam Ongbi Birla, Hijam Ongbi Bavli amadi hijam ongbi sarita su saruk yaki thoromaduda amukogi president hai kumja lising chani pan Manipur drama thoida songna kiba Manipur gi aroiba ningtam lan khongjom landa Manipur gi lanmi singna maithiragani khangna lan thengna kiba natte kanagumba kharana wangang bada Manipur gi lanmi singna maithiragani khangna lan thengna kibani haina phongdoklak libasi chumdaba wafamni Manipur gi di lan yamna haitaba phurup ama natte Maribaki thawai tharabasu yare haiba wakalonda lan changkibana makoigi masada maithibagi wakal machet amata chenkhide hairagli Sahi Yankai Taruk British ki makha ponduna lairuraba matung August 13 1993 Manipur amuk hana ningkha tamki matam sangna mikha ponbagi minai oibagi awa saithengdagi nanthokpa ningtamba numitkan lakpada Kabui Union Manipur na miyamda yaifo paujel pirakli Kabui Union Manipur gi President Dr. A.K. Hera Kabui na khuyek piduna thadokpa paujel piba cherol asina hai numit asina lakpada aikhoina thongna leiraba ipaipu sing aduna thambiramba malemda British ki lengaki numit tade hainaramba mapangal kallaba government aduga lan thengnakibadu ngasisu ningsinghalli ningtam lan aduda thawaina pontha pikhraba amadi ningtambagi damak lan thengnakiba kayabu ngammi haina farsi tawduna hatkiba Andaman and Nicobar amadi Manipur gi wangmada loi thakiba athawbasing adubu Kabui Union Manipur na ngak nona ikai khumnaba uchari hairagli chirolesina makhatana phongdokpada malemda mikha ponduna leiba pamba kanglop phurup amata leiba nate mikha ponba pamde hainasu lan amata thengnadana aikhoigi ningtamba adubu pithokiba pangdaba ipa ipudusu aikhoigidi amata nate makhoidi wakhalon da kathokpagi thongna aduna ngasigi mirolna kathokrabasing adugi macha masu singni haina chawthokchari masi aikhoigi mamal naidraba khudolni British ki loinam lengak adugi mayokta ningtam lan hokibada achoba thodang loram masing adugi marakta laioi khraba Jadonang amasung Rani Gaidin Liu amani Jadonang amasung Rani Gaidin Liu anigi lamjing makada Hauba lalhauda lamdam asigi haumi khara loinam mapugi awa chaitheng phangkidaba nate Rani Gaidin Liu masamak ihau asigi matangda chahi kaya kasum sangda awaba nangki hairi asumna Manipur miyamna wana ngaijarakpa ningtamba adubu phangkiba numitna lakpada yelomi yek salai leiba machin manau singsi hena nungsi chanana apunbagi pangal ama sagatpadasu Taibang semba mapuna thaujanbiba pibirasanu haina thaunijari haina phongdoknarakli Lengangna matam changnadagi sembidabana maram oiraga miyamna noma kangdana khudungthiba kaya mayoknariba mayai lambi arambai tingolna semjanba hokre
Kasamthongdagi Hiyangthang Phawbada Leiba Arambai Tengol Unit 29 na August 13 athoba singgi ningsing numit ka mari leinana mayai lambi gi soklaba kungkut sing semjinba haukibaga mari leinana Arambai Tengol Unit 29 gi Commander Romesh Songthamna haikibada Thawaina Pontha pikraba athoba ipa ipu singi mafamda awangba thakta ikai khumnaba utpa oina Arambai Tengol gi Luchingpurel Korongan ba khumanga tanaraga mayai lambi sembagi khongthang asi paikhatpani lambi asi matam sangnadagi sembidaba maramna lambi asida chathok chachin tawbada miyoi singda toina accident thokpa maramna asok apan misi mina asuki matik yaunaragle phibam asi yorlaba phawba lengakna sembidaba maramna lekai lekai gi miyoi singna Arambai Tengol Unit 29 da lambi asi sembinaba hairakpadagi JCB ama roller ama amasung ट्रिपर मरी सिजिनरगा सेमजिनबा हौजबनी हाइकी पनबा याबदि चाहि असिगे फेब्रुवारी 13 स्टेट असिदा पीआर लिंगक लाखिबदगी ग्रेटर इम्फाल यावना स्टेट असिगी नेशनल हाईवे अमंदी स्टेट हाईवे सिंगी लंबी फिबम हाइनिंगाई लेतना सोक्चिलकपना हौजिक मियामना चथोक चसिनदा यामना चाउना खुदोंग चादबा मायोकनरिबनी मियामना लंबी की फिबम सोक्चिलकलेबा असिगी येंगदुना पीआर लिंगक अमदि मरी लेनबा लोइसंग सिंगना सेंबिनबा हाइरबसु ngasi fawba thabakta onthokpa ngamdana leiri August 15 India gi Independent Day bu Manipur gi aina thingkraba yellow furup singi ningtam yawal lanmi singi group singna mathang thinglakpagi makha chatharakpa oina 15 August India gi Independent Day pung 12 total shutdown tawragani haina KCP apunbanasu cherol tholakli Kanglaipak Manipur asi awatpa amata leitana ningtamba maromdom lepchaba lebak ama oina horakhi amadi chahi lising ani hena puwariga chagona duna laklaba lebak amani apikpa phurup kayana punchin duna matam kaya changna sengbat khiba Kanglaipak Manipur gi apunba phurup asi tangkul mau kabui anal chothe maring amadi metei pangal asina chingba phurup asi pullaga Kanglaipak Manipur lebak ama semlakpagi wari leiri haina Manipur gi lalulup ama oiriba Kanglaipak Communist Party apunbagi Publicity Secretary Punsirol Maiteina Kuyek Piduna Press Thadokpa Chirolna Kangalagli Chirol Sina High British Loinam Loikraba Matung Inkumja Lisingam Chamapan Nipu Taret Lisingam Chamapan Nipu Mapalda Kanglaipak Manipur Maning Tamban Lebak Ama Oirakibani October 19 Lisingam Chamapan Nipu Nipalda Kanglup Kuding Maki Miyoi Yauba Kanglaipak Manipur gi Anba National Assembly da Kanglaipak Manipur gi Constitutional Head Oikiba Ningthau Buddha Chandra Kanglaipak Manipur gi Pak Chauba Bagar kilometer lising Nepal chatruk chamanga square mile ni haiba wafam malemgi miyamda mayek sengna thamki Makha tarakpa aroiba pauda miyoi kharana lusingba oiningbadagi lengak ama semba ngamdana leibani haina Karam Siamna su phongdorakli hauzik oriba Manipur gi phibam masida nakal amatagi oiba aigi furup Kanglup ki wangang laga leiraga di kaidong nungda nungsi chanaba purakpa ngamloi miyoi kharana lusingba oiningbadagi lengak ama semba ngamdana leibani haina Langthabal Kendra gi MLA Karam Siamna phongdokre wafam asi August 13 athoba singi ningsing numitka mari leinana Rashtriya Modi Seva Samiti na sinduna Kangla Western Gate mamangdagi maibam lot paching phawba chatkiba cycle rally aduga mari leinana MLA Karam Siamna phongdokibani cycle rally aduda miyoi chahum romna cycle thauki Kangla mamangdagi hauraga Khwairambal Kaithel phawraga Waheng lekaidagina Kaisampa taraba matung Tidim lambi da chatlaga pung panthungpham maibam lokpa ching yauna khongsan khi